yam sa mangon da waru bagi nate karigi family am da ni som da ni hai akoi family am da ni akoi mana ma support to goda ma support to goda ne na hai ro pura mang hai ba do pura mang hai ra ka do bagi na akoi amata ni hai ga ai gi comment do ke do hai to ri no Hello itinawsing ahanumaktada mayam punamagpu ikokno na kuramjari mayam ngasi anoba mukbang amamuk puduna lakjare ngasigi mukbang se request mukbang nebako siraba itinawsingna aingonda soibumga aduga nga ga thongba tabiro soibumiro ma tabiro hairebako adugi damakta ina ngasigi mukbang se puduna lakjabani ado request tobirakpa itinawsinggi mingsing aidum haijarakebako अहनबदा मेमोरी लेना है को सिबमिरो मताबी ओन है बको अदुगा नेक्स्ट किसिना इचन वाई सिदी कुइबनेबा माने वंदा खोगी सोबम चाबिरो इना माने है पसे कुइरेबको दो मानसु सिदा सोबम चाबिरो ओन है इचन वाई नसु सोबमिरो मगा थुंजापी का चारो ओन हाबनेबको द थुंजापी दो ngasi kana tawdre खोगी सोबुंगा ngaga थोमदुदको ai थुंजापी से हाबसजेबको अदुगा नेक्स्ट ना तोम्बी अनलसु हाइरे kana चाबिरो ओइना को सोबुम इरोंबा चाबिरो ओइना हाइरे दुगा यूली वुड नमु हाइरे को सोबुम पाइ सोबुमगा ngaga amta charak o ain haire sebum thongba yomba hairate bako sebum nga ga charak ain haire aduga indira laishramna magi sidi sebum hairate bako yongchak iromba ga aduga nga tawbaga sabira o ain haire indira laishramna ado ngasi aina yongchak ka aluga sebumga iromba si yawe bako aduga dum saghalle aduga nga tawba sida leire bako aduga mayam asi kaktani ko ichinaw sing muma ichinaw moina sebum thongba jabiro oina habado sajara age ngasi ado karigumba ina sebum jabiro oina harap ko ichinaw sing sida nanda hoba mingpa thokpada yauraga di ngapiu ko mayam ado si haijaraga chaba horage takam lami ba ngasi se no kuire ichinaw sing ga chak samina da ba yongsak sida leire mayam yongsak se lawre ya koi ke ni jak amam tani da kai na sajat da bai tare yongsak sida leire mayam yongsak sini khale taningi seina to soibum gi manam se tabadi ngawre chaba horage soibum ga nga thongba aduga sida soibum yongsak alu iromba asida mathena ma hayudre mayam dei sajadre kano se thangjing ne bako thangjing ani ki maruni se chita sudam sa thangjing do thangjing manga dal pa yang khai na ngau gi gera duga sita thadi ga leire taba horage ai ngasi lai se mu ta jaba khangde sisa hapo nga se keno gi nga ne kadi sokia ni me anh lôi sạc lam lôi ngày em tôi đi lâu con nào tao giờ là cái xin nào nhìn video muna request ở bên chỗ của xin nào xin đã nang in anh muốn là đồ máy đồ hay nào đấy khơi đá đi ra thì phải cái là cái giặc sân bờ đồ khơi đá đi ra thì bà được nữa sao bao hồi là cái mày sao bao hồi là cái kuire lunga ga sa da nga pu chao do ina mo don chaba ngam da ma cheng bang ma yam dei ngumi romba mayam chao na wari mati khar lizarake nahan bubun baru ni karu bagi awan ngai wari khara aje kuna pangjaru bagi hai tare
ꯑꯅꯧꯕ ꯂꯝꯕꯤ ꯑꯅꯧꯕ ꯂꯝꯕꯤꯕꯨꯗꯤ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯂꯝꯕꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯅꯧꯅ ꯌꯥꯝ ꯄꯥꯛꯅ ꯁꯦꯝꯗꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤꯅꯐꯧ ꯀꯥꯕ ꯌꯥꯔꯕ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯑꯩꯗꯤ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯀꯦꯅ ꯈꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯣ ꯆꯠꯃꯤꯟꯅꯕꯁꯤꯡꯗꯨꯅ ꯑꯃꯨꯛ ꯀꯣꯏꯊꯣꯛꯑꯔꯣꯏ ꯁꯤꯗꯣꯟꯗ ꯑꯃꯨꯛ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯥꯟꯅꯒꯤ ꯂꯝꯕꯤꯗꯨ ꯑꯗꯨꯝ ꯀꯥꯁꯦꯅ ꯀꯥꯕꯅꯦꯕ ꯑꯗꯣ ꯍꯥꯟꯅꯒꯤ ꯂꯝꯕꯤꯗꯨꯗꯤ ꯑꯁꯦꯡꯕꯗꯤ ꯆꯤꯡ ꯀꯥꯕꯗꯣ ꯑꯩꯗꯤ ꯆꯤꯡ ꯀꯥꯕꯗꯣ ꯃꯥꯟꯕꯅꯦꯕꯀꯣ ꯉꯝꯁꯨ ꯉꯝꯕ ꯑꯗꯨꯒ ꯑꯩꯗꯤ ꯃꯇꯧꯁꯨ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯅꯧꯕ ꯂꯝꯕꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯐꯥꯎ ꯆꯠꯇ꯭ꯔꯤꯉꯩ ꯆꯠꯅꯤꯡꯉꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯆꯠꯂꯝꯃꯗꯤ ꯀꯥ ꯍꯦꯟꯅ ꯋꯥꯔꯝꯃꯣꯏꯗꯕꯅꯦꯕ ꯑꯗꯨꯗ ꯆꯠꯈꯤꯕꯗꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯂꯦ ꯑꯗꯣ ꯍꯜꯂꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯁꯦ ꯀꯥ ꯍꯦꯟꯅ ꯆꯨꯁꯟꯈꯤꯅ ꯂꯝꯕꯤ ꯌꯥꯝ ꯅꯥꯟꯅ ꯈꯨꯗꯣꯡ ꯌꯥꯝ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯩꯅꯣꯗꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒ ꯑꯩꯒꯁꯦ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯉꯩ ꯁꯨꯝ ꯂꯤꯕ ꯋꯥꯅꯤ ꯌꯥꯝ ꯑꯆꯧꯕ ꯔꯤꯛꯁ ꯑꯃꯈꯛ ꯑꯩ ꯄꯨꯟꯁꯤꯗ ꯀꯤꯕꯗꯀꯣ ꯍꯥꯏꯗꯤ ꯃꯤ ꯍꯥꯏꯁꯦ ꯁꯤꯔꯝꯗꯥꯏ ꯍꯥꯏꯗꯣ ꯌꯧ ꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏꯁꯦ ꯀꯌꯥꯝ ꯌꯥꯝ ꯄꯤꯛꯁꯟꯒꯦ ꯍꯥꯏꯗꯣ ꯃꯥꯁꯨ ꯑꯩꯁꯨ ꯑꯗꯨꯒꯤ ꯐꯤꯕꯝꯗꯣ ꯌꯧꯔꯦꯕ ꯑꯔꯣꯏꯕ ꯆꯤꯡꯆꯦꯞ ꯍꯥꯏꯗꯤ ꯑꯁꯣꯠ ꯃꯤ ꯃꯌꯥꯝ ꯆꯠꯄ ꯃꯐꯝꯗꯨꯗ ꯌꯥꯝꯅ ꯅꯩꯔꯝꯃꯅꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯥꯟꯊꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯥꯀꯣꯏꯅꯅ ꯆꯠꯀꯦ ꯍꯥꯏꯅ ꯂꯝꯕꯤ ꯑꯃꯈꯛꯇ ꯈꯣꯠꯅꯤꯅ ꯈꯣꯡ ꯊꯥꯡꯖꯜꯂꯨꯔꯕ ꯈꯣꯡ ꯊꯥꯡꯖꯜꯂꯨꯕꯁꯤꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯆꯦꯞ ꯍꯥꯏꯗꯤ ꯀꯔꯤꯝ ꯕꯥꯎꯟꯗꯔꯤ ꯂꯩꯇ꯭ꯔꯕ ꯑꯔꯣꯏꯕ ꯆꯤꯡꯆꯦꯞꯅꯦꯕ ꯑꯗꯨꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯧꯇꯥ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯎ ꯋꯥꯁꯨ ꯀꯩꯅꯣ ꯃꯥꯂꯪꯗ ꯇꯥꯗꯣꯏꯅꯦꯕ ꯄꯥꯛꯏꯕ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯞ ꯑꯅꯤꯃꯨꯛꯇꯪꯅꯦꯕ ꯄꯥꯛꯏꯁꯦ ꯈꯣꯡꯐꯝꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯨꯝꯊꯔꯨꯔꯒ ꯃꯥꯁꯨ ꯃꯈꯣꯡꯗ ꯇꯣꯡꯉꯤꯕ ꯆꯄꯜꯁꯦ ꯂꯩꯕꯥꯛ ꯌꯥꯎꯕꯅꯤꯅ ꯁ꯭ꯂꯤꯞ ꯁꯨꯝ ꯆꯠꯄ ꯄꯥꯏꯅꯤꯡꯉꯥꯏ ꯀꯩꯅꯣꯁꯨ ꯌꯥꯎꯗꯕ ꯑꯗꯣ ꯃꯥꯁꯦ ꯃꯛꯂꯥꯡꯁꯦ ꯇꯠꯂꯅꯤꯅ ꯑꯩꯉꯣꯟꯗ ꯀꯧꯔ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯔꯪ ꯆꯦꯜꯂꯕꯅꯤ ꯃꯥꯁꯦꯀꯣ ꯕꯕꯥ ꯕꯕꯥ ꯍꯥꯏꯅ ꯃꯗꯨ ꯃꯥꯁꯦ ꯑꯩꯅꯁꯨ ꯃꯥꯁꯦ ꯂꯥꯝꯕ ꯐꯪꯗ꯭ꯔꯕ ꯃꯥꯁꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯀꯟꯗꯣꯏꯅꯣ ꯑꯩ ꯈꯣꯡꯁꯦ ꯄꯥꯛ ꯆꯠꯄꯁꯨ ꯌꯥꯗꯕꯗꯨꯅꯦꯕ ꯑꯗ ꯃꯥꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯥ ꯂꯥꯟꯊꯣꯛꯈꯤꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯑꯃꯨꯛ ꯂꯥꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯗꯤ ꯍꯛꯆꯥꯡꯁꯦ ꯂꯨꯝꯕꯅꯤꯅ ꯑꯗꯨ ꯃꯇꯝꯗ ꯕꯦꯒ ꯑꯆꯧꯕ ꯑꯃꯁꯨ ꯌꯥꯟꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯦꯕ ꯈꯣꯡꯐꯝꯁꯦ ꯑꯃꯨꯛ ꯃꯅꯤꯡ ꯍꯟꯕꯁꯨ ꯌꯥꯗꯕ ꯃꯃꯥꯡ ꯆꯠꯄꯁꯨ ꯌꯥꯗꯕ ꯐꯤꯕꯝ ꯌꯥꯝ ꯂꯨꯔ ꯂꯩꯔꯦ ꯎꯒꯤ ꯃꯔꯥꯗ ꯌꯥꯜꯂ ꯀꯨꯝꯃꯛꯄꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯇꯟꯖꯥꯗꯨ ꯂꯨꯔꯕ ꯇꯟꯖꯥꯗꯨꯗ ꯀꯔꯤꯝ ꯌꯥꯟꯐꯝ ꯂꯩꯔꯝꯗ꯭ꯔꯕ ꯍꯥꯏꯗꯤ ꯎꯒꯤ ꯃꯔꯥꯁꯨ ꯂꯩꯔꯝꯗ꯭ꯔꯕ ꯑꯗ ꯀꯔꯤꯝ ꯂꯩꯔꯝꯗꯕꯗꯨꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯑꯩꯅ ꯄꯥꯏꯔꯨꯀꯥꯟꯁꯤꯗ ꯂꯩꯕꯥꯛꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯆꯨꯔꯕꯅꯤꯅ ꯂꯩꯕꯥꯛꯁꯤ ꯍꯣꯝꯃꯒ ꯍꯦꯛꯇ ꯅꯥꯟꯊꯣꯛꯄꯗꯨꯅꯦꯕ ꯈꯨꯠꯅ ꯄꯥꯏꯅꯤꯡꯉꯥꯏꯒꯤ ꯀꯩꯅꯣꯁꯦ ꯂꯩꯇꯕ ꯑꯁ ꯄꯨꯛꯅꯤꯡ ꯁꯥꯊꯤꯅ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯗ ꯑꯗꯨꯗ ꯄꯤꯛꯈ꯭ꯔꯕ ꯎꯔꯥ ꯑꯃꯈꯛ ꯕꯣꯕꯣꯟ ꯕꯕꯥꯅ ꯁꯣꯏꯌꯝ ꯀꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯤꯛꯈ꯭ꯔꯕ ꯎꯔꯥ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯎꯔꯥꯗꯨꯗ ꯑꯩꯅ ꯄꯥꯏꯔꯨꯀꯥꯟꯗ ꯑꯗꯨ ꯍꯛꯆꯥꯡꯁꯦ ꯄꯜꯂꯦꯕꯀꯣ ꯑꯗꯩ ꯄꯥꯡꯒꯜꯁꯦ ꯈꯪꯊꯣꯛ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯄꯥꯏꯔꯒ ꯑꯩꯅ ꯆꯣꯡꯈꯠꯂꯒ ꯃꯊꯛꯀꯤ ꯎ ꯃꯆꯥ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯎ ꯃꯆꯥꯗꯨꯗ ꯑꯩꯅ ꯂꯥꯝꯃꯀꯥꯟꯗ ꯑꯁ ꯍꯧꯖꯤꯛꯇꯅꯤꯀꯣ ꯋꯥꯔꯤꯅꯦꯅ ꯂꯤꯔꯤꯁꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯑꯃꯗꯤ ꯃꯥꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯗꯨꯒ ꯏꯆꯥꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯏꯆꯥꯗꯤ ꯁꯅꯥ ꯅꯪ ꯁꯣꯝꯗ ꯂꯥꯛꯑꯅꯨ ꯁꯣꯝꯗ ꯆꯠꯂꯣ ꯍꯥꯏꯅ ꯑꯗꯨꯒ ꯌꯥꯝ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯆꯧꯕ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯃ ꯑꯣꯏꯕ ꯀꯩꯅꯣꯝꯃ ꯆꯠꯈꯔꯦ ꯑꯁꯤꯅꯤ ꯑꯩꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯀꯅꯥꯒꯨꯝꯕꯅ ꯕꯣꯕꯣꯟ ꯀꯥꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯂꯝꯕꯤꯗꯨꯗ ꯀꯥꯕꯤꯔꯨꯔꯒꯅꯨꯀꯣ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯝꯕꯤ ꯁꯦꯝꯂꯤꯕ ꯆꯥꯎꯊꯣꯛꯂꯤꯕ ꯂꯝꯕꯤꯗꯨꯗ ꯀꯥꯕꯤꯔꯒꯗꯤ ꯒꯥꯔꯤ ꯃꯆꯥꯅꯐꯧ ꯗꯥꯏꯔꯦꯛ ꯃꯇꯣꯟ ꯌꯧꯕ ꯀꯥꯕ ꯌꯥꯏꯑꯕ ꯑꯩ ꯍꯥꯃꯨꯅꯤꯅ ꯑꯋꯥꯡꯕ ꯉꯥꯡꯅꯤꯡꯗꯦ ꯊꯥꯡꯖꯤꯡꯉꯥꯏ ꯁꯣꯏꯕꯨꯝ ꯑꯩꯁꯨ ꯃꯤꯗꯨꯝ ꯇꯥꯏ ꯉꯁꯤ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯦ ꯍꯥꯎ ꯌꯥꯝꯅ ꯍꯥꯎ ꯁꯣꯏꯕꯨꯝ 이러면서 ꯌꯣꯡꯆꯥꯛ ꯊꯥꯛꯏꯅꯦꯕ ꯌꯣꯡꯆꯥꯛ ꯊꯥꯛꯅ ꯑꯃꯨꯛꯀ ꯌꯣꯡꯆꯥꯛꯁꯦ ꯂꯧꯏꯅꯦ ꯌꯣꯡꯆꯥꯛ ꯂꯧꯕꯅꯤꯅ ꯍꯥꯎꯕ ꯍꯦꯟꯕꯅꯤꯀꯣ ꯊꯥꯡꯖꯤꯡꯗꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯆꯥꯔꯨꯁꯤ
Có. Soyun kan. Ayo. Soyun ya. Lerak padi kuih bane ba. Kung bang tau gay na. Dua. Nuhong mo. Kung san hibaga. Yaw sangga. Bubon ka. Oy, paano kita na. Mubang ka to bang magtaban ni buko. Itong pila bagi tungda. Kasi tawag na pali mubang siya. Mayaman na. Subscriber. Kaya si Wala. Dua. Diyan mamisok na wala malamang. Viewers kala wala. Viewers wala dabade. Content ꯂꯩꯇꯕꯩꯅꯦ. ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯄꯤꯕ ꯉꯝꯗꯕ. ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯍꯟꯗꯛꯁꯦ. ꯉꯁꯤꯁꯦ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯩ ꯅꯨꯄꯤ ꯏꯆꯥꯅꯨꯄꯤ ꯌꯥꯝ ꯋꯥꯈ꯭ꯔꯦ. ꯃꯄꯨꯟꯁꯤꯗ ꯇꯧꯗꯕ ꯁꯨꯗꯕ ꯊꯕꯛ ꯑꯃꯈꯛ ꯉꯁꯤ ꯃꯣꯏ ꯑꯍꯨꯝꯅ ꯌꯥꯝ ꯋꯥꯅ ꯌꯨꯝ ꯁꯥꯅꯕ ꯍꯥꯏꯅ ꯅꯨꯡ ꯈꯔ ꯂꯧꯖꯕ. ꯑꯗꯨꯒ ꯅꯨꯡꯁꯦ ꯒꯥꯔꯤꯗ ꯅꯣꯡ ꯆꯨꯅ ꯂꯝꯕꯤꯗ ꯆꯪꯕ ꯌꯥꯗꯕꯗꯒꯤ ꯂꯃꯈꯥꯡꯗ ꯍꯩꯊꯔꯝꯃꯦꯕ. ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯀꯨꯔꯟꯁꯤꯗꯤ ꯌꯥꯝ ꯀꯜꯂꯦꯕ. ꯑꯗꯣ ꯅꯨꯡꯗꯥꯡ ꯊꯝꯃꯝ ꯇꯥꯔꯒꯗꯤ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯔꯝꯃꯔꯣꯏꯕ ꯅꯨꯡꯗꯣ. ꯑꯗꯨ ꯀꯤꯅ ꯃꯥꯅ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯅ ꯑꯩꯗꯤ ꯑꯩ ꯈꯨꯖꯤ ꯂꯣꯏꯁꯤꯟꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯃꯦ. ꯃꯣꯏ ꯃꯃꯥ ꯃꯆꯥꯅ ꯍꯧꯒꯠꯈ꯭ꯔꯦ ꯑꯍꯥꯟꯕ ꯊꯕꯛꯁꯦ. ꯋꯥꯔꯦ ꯃꯣꯏ ꯃꯇꯧꯗꯣ ꯎꯕ ꯌꯦꯡꯉꯝꯃꯛꯇꯕ ꯍꯥꯏꯇꯥꯔꯦ. ꯑꯩ ꯌꯥꯎꯁꯜꯂꯒ ꯌꯥꯝꯗꯦꯗ ꯇꯤꯟ ꯗꯤꯟ 50ꯃꯨꯛꯇꯅꯤ ꯃꯣꯏ ꯑꯩꯈꯣꯏ 3-4 ꯇꯧꯔ ꯍꯣꯟꯖꯟꯈꯤꯕꯁꯦ. ꯑꯩ ꯏꯆꯥꯅꯨꯄꯥ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯉꯁꯤ. ꯏꯆꯥꯅꯨꯄꯥ ꯆꯥꯎꯔꯛꯄꯒꯤ ꯃꯍꯩ ꯌꯥꯟꯕ ꯍꯧꯔꯦ ꯑꯩꯈꯣꯏ. ꯄꯣꯠꯆꯪ ꯄꯤꯕ ꯍꯧꯔꯦꯕ ꯑꯩꯈꯣꯏꯗ. ꯅꯣꯡꯃꯩ ꯃꯔꯨ ꯁꯠꯈꯤꯒꯦ. ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯈ꯭ꯔꯦ. ꯕꯣꯝ ꯅꯪꯅ ꯅꯣꯡꯃꯩ ꯃꯔꯨꯔꯥ? ꯑꯩꯅ ꯕꯣꯝ. ꯂꯣꯏꯁꯤ ꯀꯩꯅꯣ ꯍꯥꯃꯦꯠꯂꯨ ꯇꯨ. ꯑꯩꯅ ꯃꯦꯜꯂꯗꯤ ꯂꯥꯛꯇꯤꯌꯦ. ꯍꯥꯃꯦꯠꯂꯨ ꯇꯨ. ꯈꯨꯠ ꯆꯨꯝꯃꯨꯗ ꯗꯔꯀꯥꯔ ꯑꯣꯏꯗꯦ. ꯇꯨ. Hảo đây. Ha. Why si le makuse. Không hả? Yo de yanta. Tôi bưng mưa mà hứng giật rồi. Yongchak mà tên. Yongchak Panthada thoktraba midudi thoklaroi hari tadori. Hangam Panthada noidraba midudi noidraroi hai. Yongchak Panthada thoktraba midudi thoklaroi hai tami. Hả? 조금 짜오짜오는 후쁘다. 오사.
ꯁꯣꯏꯕꯨꯝꯁꯦ ꯀꯅꯥꯒꯨꯝꯕꯅ ꯍꯩꯅꯗꯕꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣꯗꯤ ꯍꯩꯅꯗꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣꯗꯤ ꯁꯣꯏꯕꯨꯝ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯅꯝꯊꯤꯌꯦꯕ ꯑꯩꯈꯣꯏꯗꯤ ꯁꯣꯏꯕꯨꯝ ꯅꯥꯏꯗꯤ ꯉꯥꯎꯔꯦ ꯇꯣꯝ ꯑꯦꯟ ꯖꯦꯔꯤꯒꯤ ꯀꯩꯅꯣ ꯃꯥꯜꯂꯦ ꯍꯣꯏ ꯇꯣꯝ ꯑꯦꯟ ꯖꯦꯔꯤꯗ ꯉꯥ ꯃꯄꯨꯝ ꯑꯣꯏ ꯆꯥꯔꯒ ꯖꯥꯜꯂꯒ ꯂꯩꯕ ꯃꯔꯨꯁꯦ ꯌꯣꯡꯆꯥꯛ ꯑꯅꯧꯕꯒꯤ ꯃꯍꯥꯎꯗꯤ ꯂꯩꯇꯦ ꯃꯨꯛꯕꯥꯡꯒ ꯇꯧꯔꯛꯇꯕꯁꯦ ꯀꯨꯏꯔꯦꯀꯣ ꯃꯌꯥꯝ ꯂꯨꯍꯣꯡꯕ ꯌꯥꯎꯁꯪ ꯑꯗꯨꯝ ꯂꯣ ꯀꯥꯞꯄꯗ ꯆꯤꯜꯍꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤꯒ ꯑꯃꯇ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯃ ꯁꯝꯁꯦ ꯈꯔꯗꯤ ꯁꯥꯡꯖꯔꯛꯑꯦꯈꯔ ꯁꯥꯡꯉꯕꯅꯤꯀꯣ ꯍꯥꯟꯅꯗꯩꯗꯤ ꯇꯦꯜꯂꯒ ꯄꯛꯑꯦ ꯃꯉꯣꯟꯗ ꯀꯥꯞꯁꯤꯜꯂꯛꯑꯅꯨꯀꯣ ꯑꯋꯣꯏꯕ ꯍꯥꯏꯔꯒ ꯆꯥꯕ ꯉꯝꯗꯣꯏꯅ ꯈꯪꯗ ꯆꯥꯕ ꯋꯥꯔꯦ ꯁꯣꯏꯕꯨꯝ ꯁꯣꯏꯕꯨꯝ ꯄꯦꯟꯅ ꯆꯥꯔꯦ ꯉꯁꯤ ꯌꯣꯡꯆꯥꯛ ꯃꯀꯨ ꯈꯣꯛꯄꯗ ꯗꯤꯍꯦ ꯂꯣꯏꯔꯦ ꯌꯣꯡꯆꯥꯛꯁꯦ ꯑꯩꯅ ꯌꯥꯝ ꯃꯨꯟꯅ ꯂꯧꯗꯦꯕꯀꯣ ꯌꯥꯝ ꯃꯨꯟꯅ ꯂꯧꯔꯗꯤ ꯍꯥꯎꯇꯦꯗꯅ ꯑꯗꯨꯒꯤ ꯀꯥꯕꯛ ꯀꯥꯕꯛ ꯂꯧꯔꯛꯄ ꯑꯗꯣ ꯀꯥꯕꯛ ꯀꯥꯕꯛꯇꯩꯁꯦ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯕ ꯀꯩꯅꯣ ꯂꯧꯕꯁꯦ ꯈꯔ ꯋꯥꯠꯈ꯭ꯔ ꯃꯥꯜꯂꯦꯕ ꯑꯗꯣ ꯈꯣꯛꯄꯗ ꯁꯤꯗꯣꯔꯦ ꯄꯤꯠ ꯌꯥꯎꯕꯅꯦ ꯌꯥꯗꯦꯗ ꯑꯩꯅ ꯇꯧꯔꯗꯤ ꯅꯪꯗꯤ ꯌꯥꯝ ꯌꯣꯡꯆꯥꯛ ꯈꯣꯛꯄꯗ ꯄꯨꯛ ꯊꯪꯍꯜꯂꯅꯤ ꯏꯌꯣ ꯌꯥꯗ꯭ꯔꯦ ꯂꯣꯏꯗꯣꯔꯦ ꯈꯨꯖꯤꯟꯒꯁꯦ ꯂꯣꯏ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯑꯩꯅ ꯏꯅꯥꯎꯅꯨꯄꯤ ꯑꯃꯇꯪꯒꯤ ꯆꯦꯅꯦꯜꯕꯨ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯏꯅꯥꯎꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯗꯤ ꯑꯁꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯣ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯃꯥꯒꯤ ꯆꯦꯅꯦꯜꯗꯣ ꯑꯗꯨꯝ ꯊꯣꯛꯍꯟꯖꯔꯝꯒꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯏꯅꯥꯎꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯕꯀꯣ ꯑꯃꯅ ꯑꯃ ꯆꯤꯡꯈꯠꯅꯁꯦꯕꯀꯣ ꯑꯗꯨꯒ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯦ ꯑꯃꯅ ꯑꯃ ꯑꯗꯨꯝ ꯆꯤꯡꯈꯠꯅꯁꯤ ꯑꯩꯁꯨ ꯑꯄꯤꯛꯄꯗꯒꯤ ꯍꯧꯔꯛꯑꯒ ꯉꯁꯤ ꯑꯩ 10K ꯌꯧꯖꯔꯛꯏꯅꯦꯕꯀꯣ 10K yꯧꯔꯛꯄꯁꯦ ꯌꯥꯝ ꯋꯥꯅ ꯌꯧꯔꯛꯏꯅꯦꯕ ꯏꯆꯤꯟ-ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤꯅꯦꯕꯀꯣ ꯑꯩꯅ ꯉꯁꯤ 10K ꯌꯧꯖꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ 10K ꯌꯧꯔꯦ ꯍꯥꯏꯗꯅ ꯑꯩ ꯌꯥꯝꯅ ꯀꯩ ꯍꯥꯏꯒꯅꯤ ꯌꯥꯝꯅ ꯑꯆꯧꯕ ꯀꯩꯅꯣꯝꯃ ꯋꯥꯈꯜꯗ ꯈꯟꯖꯗꯦꯕꯀꯣ ꯇꯝꯕ ꯉꯝꯗꯦ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯉꯁꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯅ ꯃꯌꯥꯝ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄ ꯆꯤꯆꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯂꯣꯏ ꯇꯧꯖꯔꯛꯀꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯅꯤ ꯃꯨꯛꯕꯥꯡ ꯈꯨꯗꯤꯡꯒꯤ ꯏꯆꯤꯟ-ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯀꯤ ꯆꯦꯅꯦꯜꯁꯦ ꯑꯩꯅ खल्लगा इचिनाव पुनमक्कीको अइना चैनलसिंजे अइना शेयर तौजरकनीबको अदो मयामनदी खलंगबनी अइसे 10K यौग्रे हाइना कइनो तौदबने हाइना खलंगबनेबको हाइ चाउथोखरे गाइ माने खलंगबने अइना खल्ली कइना आइदि कम्युनिटी दा शेयर तौबिदि हाइबगिको हाइबगी अइगी वीडियो दा अइ कमेंट पिरक्तब यावरेबको अइनादि मागी चैनल अइगिनादि मागी कइनोदुदा येंगको वीडियो मा थागलपद दुम येंगगा अइनादि दुम कमेंट पीबको अदु माना दुगी रिप्लाई बो हलक्तबा अदुगा एंगोंदा का कमेंट सा पिरक्तरेबको मिंगुदि हाइजररोइगे अदुम अइगी वीडियो से ngasi उरगा दुम हाइदि तौरिबा मिदर दुम खंगजनोबको वारी अमना याम नुंगाइतबा अखोय मसेनगी मरक्तनिको अखोय मसेन आइसे फैमिली अखोय अमा फैमिली यूट्यूब फैमिली हाइतारे याम नौरिबा मनौबा
ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯈꯔ ꯂꯩꯔꯤꯁꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃ ꯑꯩꯅ ꯃꯃꯤꯡ ꯁꯦꯗꯤ ꯃꯃꯤꯡ ꯍꯥꯏꯖꯔꯝꯒꯦ ꯑꯗꯨꯒ ꯇꯧꯔꯛꯏꯕ ꯃꯤꯗꯨꯗꯤ ꯀꯅꯥ ꯇꯧꯔꯛꯏꯅꯣ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩ ꯆꯤꯡꯅꯕ ꯂꯩꯕꯗꯣ ꯗꯥꯏꯔꯦꯛ ꯀꯩꯅꯣꯗꯤ ꯈꯪꯗꯕꯅꯤ나 ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯩꯅ ꯅꯣꯡꯃ ꯃꯣꯟꯖꯤꯇꯥ ꯑꯔꯥꯝꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯃꯣꯟꯖꯤꯇꯥ ꯑꯔꯥꯝꯕꯝꯒꯤ LBꯗ ꯑꯩꯅ ꯆꯪꯀꯥꯟꯗ मागी नुपासे अई खंगनैयेबा अखोई पुना सानामिनरबा इनाउनी दो मासे मागा वरी सागैना चंगबनेबा अदो लाइव चंगबा काजिदा अईगा मागा वरी हे हौगलके तंजासिदा अईगी कमेंट अईगी केनोसे हाइड तौखियेबा अई कमेंट हाइड तौबा मतंसिदा अईना जेंगी अईगी अदुगी नुमितुदा यावरिबा इचिननाउसिंदो अईना खंगदबमता यावदेबा अतोपा कनागुमा लमलानबा मना हाइड तौरपदि नते दो करी मरमगिनो अइगोंदा करी नुवाइतबा लैबगिनो अइगोंदा करी पेदबले अइना कनादा करी लालुबगिनोबा अईगी कमेंट हाइड तौबिरिदो चाकपदो चाकसरबा अदोइना मितो अई खनगिगो अई मोंजिता आरामंगी LB दा अई चंगरिसे करीगिनो आइदि अई याम सन मंगोंदा वारुबगी नते करीगी फैमिली अमदनी सोमदनी हाय अखोई फैमिली अमदनी अखोई अमना सपोर्ट तौगदबा अमना सपोर्ट तौगदबनेना हाइद्रो पुनमंगना हायबा अदो पुनमंगना हायरगा कदोबगिनो अखोई अमतनी हायरगा अईगी कमेंट कदोबे हाइड तौरिनो करी नुवाइतबा लै अखोई चिंगनबा मी लैको चिंगनबा मी लै अदुगी नुमितुदा कमेंट तौरिबा मिसिदा मोय मसेन अदु नोंगनादना मोय मसेन तौरिदो अई लोय खंगी चाखोटपा ngamaroida mi tौरोइसी करीम खाना पोनते करीनो YouTube बेसे करीनो YouTube सिदगी अखोई मसेन नुंसिनरीनी द YouTube सिदगी अमुक नुंसिनबगी मदिदो थदनगुमसी ngasi अई फोंग हाइरमगेने YouTube दगी क्याम याम क्लोज होना नुंसिनगी गे हाइबदा अई इनाउ विजेन अई इनाउ RJ अई सन अई इनाउ नुपी हाइरगे इबाई कौरमिना सना सिंह जारीबोनगी इमा मरीसु नते इपा मरीसु नते अई युमदा लामी लोंगबा लाखपदगे युमदा कोइरामी करिगुंबा हैरा खा चामी थमिना तो के बते अईदी नुंसिनबा आइसे अदुनी अई ngasi अई आ मथक्ता लेगि अपग्रेड होइबा केनो सिंदुगा अई एग्जाम टारगेट तौदे अई खादा लेरिबा अई नाउ सिंग अई केनो सिंग अकोइगी इखा हाइरगे को अईना कितंग अईदी केनो द वांगना खंजबगी नते अदो याम साथीना अखोइदगी केनोदगी को अईना अई खलम अई चैनल पाइदे को अई चैनल पाइदे मादी याम सिंजै इमुंग मनुंगी बा कमेंट इबा को तो अम्मा मसा मागी वीडियो दबो कमेंट इरकपदो वीडियो कमेंट हनबंगम दबो याम जाव अईना चंदबा चैनल अंता हैरौ ने नोय अईना कमेंट पीदबा चैनल अंता हैरौ अईना कमेंट इदबा चैनल अंता हैरौ बा LB चंगी पोनामक चंगी एनी के नोपुनम दो चंगमे LB होजि चौइबा LB पुनम चंगेबा कमेंट इबदसु वीडियो फुल लिंगदबा क्याम यावेबा यावे अखोइदसु यावे नाइस आई खंगे नाइस हाइरकपा सिंदो अब्दा इरेबा केनो दो खंगे इरेकपा मतमदा खंगेबा आई वीडियो सि येंगी हाइदो मनुंगदा करी लैरिगे हाइबदो सुयेंग येंगदबिदा कमेंट इरकपा यावेबा सपोर्ट आइसे वीडियो फुल व्यू वीडियो स्किप तो येंगनिंगद्रना वीडियो तो थादोंगा थंबियोबा सपोर्ट आइसे अदुनी ngama kokse lemebako to si masanga si to isare do biskano le hore maru ngata sanga le hore aduga hejangsu jensangsu yaudre khatang yaw tam yaudre bako ga sebu miro basi loi taba ngamdre me khara di chare jamani dina ko ado aduni mayam do mayam ai se 10K yobagi ko mayam ne ngona congratulation bidakpa singdo aina mayam da comment budi dum kaino igibane ko reply da dum thank you dum hangibani ado 10K yobagi damakta ai bu 10K yohanbi ba chinaw mayam bu aina ngam khalitena thagatsari adu gai korona khuramjari ado mayam aina 10K yobagi mayam da ina ko ke kaglakani 10K yoraka na haigibado 1K da sedi kaghaude da na ko ada 10K yoraga ina ke kaglake na khan haibado haigibado ado cake to kaglaktoine buko ado aina hoji cake se kalakada bado akoi sida cake se phangbudi phange khara chalaga akoi sida sunai bazar na lebako ado cake to khara mong cha da ba hai tare cake to khara phajaba design do khara phajaba wale ba to habu su wat pa adi dige na silchar da chatla kan silchar da ina silchar da gi cake se lawrake na khalli ne bako ado silchar chatpa ngam gi khani sida silchar chatke na di khalli ko mayam aduga chatla kan da cake to kaglak toini aduga ina gi bewe to gane na mayam da se ina haigidana 10K ro kan gi bewe to toini haina
ꯑꯗꯨꯒꯤ ꯒꯤꯞ ꯑꯦꯋꯦꯗꯨꯁꯨ ꯑꯩ ꯇꯧꯔꯛꯇ꯭ꯔꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯒꯤꯞ ꯑꯦꯋꯦꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯀꯣ ꯃꯌꯥꯝ ꯀꯦꯛꯁꯦ ꯍꯥꯟꯅ ꯀꯛꯊꯣꯛꯑꯁꯦꯕꯀꯣ 10Kꯒꯤ ꯀꯦꯛꯁꯦ ꯍꯥꯟꯅ ꯀꯛꯑꯁꯤ ꯀꯦꯛꯁꯦ ꯀꯛꯂꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯀꯦꯛ ꯀꯛꯄ ꯅꯨꯃꯤꯠꯇꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒꯤ ꯀꯦꯛ ꯀꯛꯄꯒꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯃꯌꯥꯝꯅ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯦꯗ꯭ꯔꯦꯁꯁꯨ ꯍꯥꯞꯄꯤꯔꯛꯑꯣꯕꯀꯣ ꯃꯥꯒꯤ ꯂꯩꯐꯝꯗꯣ ꯑꯗꯨꯝ ꯑꯦꯗ꯭ꯔꯦꯁꯇꯣ ꯃꯌꯥꯝꯅ ꯀꯃꯦꯟꯇꯨꯗ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯗꯨꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯒꯤꯞ ꯑꯦꯋꯦꯁꯦ ꯑꯩꯅ ꯑꯗꯨꯗ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯀꯃꯦꯟ ꯄꯤꯔꯛꯄ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯄ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤ ꯃꯤꯡꯁꯤꯡꯗꯣ ꯑꯩꯅ ꯒꯤꯞ ꯑꯦꯋꯦꯁꯤꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯅꯦꯕꯀꯣ ꯂꯣꯇ꯭ꯔꯤ ꯑꯣꯠꯂꯒ ꯑꯗꯨꯒ ꯒꯤꯞ ꯑꯦꯋꯦꯒꯤ ꯀꯩꯅꯣꯁꯦ ꯇꯧꯁꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯗꯣ ꯃꯌꯥꯝꯗꯤ ꯈꯜꯂꯝꯒꯅꯤ ꯒꯤꯞ ꯑꯦꯋꯦ ꯇꯧꯒꯅꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯅꯨ ꯈꯨꯃꯟꯗꯣ ꯍꯥꯏꯅ ꯈꯜꯂꯝꯒꯅꯦꯕꯀꯣ ꯑꯩꯁꯦ ꯈꯤꯇꯪ ꯆꯤꯟꯕꯒꯤ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯦꯛ ꯀꯛꯄꯗꯨꯁꯨ ꯑꯩ ꯈꯤꯇꯪ ꯆꯤꯟꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯈꯔꯅꯤꯁꯤꯗꯗꯤ ꯑꯩ ꯆꯠꯇꯣꯏꯅꯤ ꯁꯤꯜꯆꯔ ꯆꯠꯂꯒ ꯑꯩ ꯀꯦꯛ ꯂꯧꯔꯛꯀꯦꯅ ꯈꯜꯂꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯅꯔꯣꯏꯁꯤꯀꯣ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯅ ꯀꯝꯃꯨꯅꯤꯇꯤꯗ ꯁꯤꯌꯥꯔ ꯇꯧꯗꯕꯒꯤ ꯃꯔꯝꯗꯣ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝꯅ ꯑꯗꯣ ꯏꯆꯤꯟꯅꯥꯎ ꯄꯨꯝꯅꯃꯛ ꯑꯩꯅ ꯑꯃꯠꯇ ꯆꯤꯊꯗꯅꯀꯣ ꯑꯩꯒ ꯀꯃꯦꯟ ꯆꯠꯅꯔꯤꯕ ꯏꯆꯤꯟꯅꯥꯎ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯔꯛꯀꯅꯦꯕꯀꯣ ꯃꯌꯥम ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯕ ꯈꯛꯇꯅꯁꯨ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯩꯅ ꯄꯤꯔꯤꯕ ꯀꯟꯇꯦꯟꯗꯣ ꯐꯖꯍꯟꯁꯦꯕꯀꯣ ꯐꯖꯍꯜꯂꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯃꯤꯟꯅꯁꯤ ꯅꯠꯇ꯭ꯔ ꯄꯨꯟꯅ ꯑꯗꯣ ꯀꯟꯇꯦꯟꯁꯦ ꯐꯖꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯥꯡ ꯀꯥꯕꯁꯨ ꯉꯝꯃꯣꯏꯕ ꯀꯟꯇꯦꯟꯗꯣ ꯐꯖꯔꯒꯅꯦꯕꯀோ ꯃꯤꯅꯁꯨ ꯑꯩꯈꯣꯏꯁꯦ ꯄꯥꯝꯕꯁꯦ ꯍꯦꯟꯗꯣꯏꯁꯦ ꯑꯗꯨꯅ ꯀꯟꯇꯦꯟ ꯐꯖꯕ ꯄꯤꯊꯔꯒ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯏꯆꯤꯟꯅꯥꯎ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦꯕꯀꯣ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯈꯔꯅꯤꯁꯤꯗꯤ ꯑꯩꯈꯣꯏ ꯗꯥ ꯈꯔꯕꯥꯏꯅꯁꯦ ꯀꯟꯇꯦꯟ ꯐꯖꯕꯁꯦ ꯑꯝꯇ ꯊꯥꯡꯒꯠꯄ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯃ ꯌꯥꯎꯁꯪꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯕ꯭ꯂꯣഗ് ꯑꯣꯏꯅ ꯇꯧꯈ꯭ꯔꯦꯕ ꯍꯟꯗꯛ kharaniseko aduduna akhoi views sisu kaino viewers sisu khara watkhreeba akhoi aduga subscribers sisu ta kai haiba tare aduna hojik ate baja tawtharage bako akhoi da khabai ni se nungai gadaba mayam jengbada nungai gadaba adugumba nungai ba content myam puthokcharani asi haijaraga mayam khoini gi asigi mubang se losila jadi mayam asigi benadi kanana be thengejri mathangi video nungai ba content amda muk thenarasi ko asigi bye bye